ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯛꯄꯥꯜ ꯅꯨꯡꯒꯤ ꯇꯦꯡꯊꯥꯈꯣꯜ 6ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯛꯁꯃꯤꯕꯨ ꯍꯦꯛ ꯆꯤꯡꯁꯤꯟꯈꯤꯕꯒ ꯂꯛꯁꯃꯤꯁꯨ ꯈꯪꯂꯧ ꯂꯧꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯑꯅꯟꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦ ꯑꯁꯤꯕ ꯊꯋꯥꯏ, ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ?" ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯅꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯇꯨ ꯄꯥꯟꯕ ꯖꯤꯕꯁꯦ ꯑꯩꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯁꯨꯛꯄꯦꯟ ꯄꯦꯟꯗꯦ꯫ ꯑꯇꯣꯟꯕꯕꯨ ꯇꯨꯍꯠꯄꯤꯕ ꯑꯗꯨꯒ ꯑꯀꯟꯕ ꯃꯁꯦꯟ ꯃꯤꯆꯪ ꯑꯣꯏꯕ ꯈꯨꯟꯅꯥꯏ, ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯈꯨꯟꯅꯥꯏ ꯑꯁꯦ ꯑꯩꯅ ꯋꯥꯔꯧꯏ, ꯑꯩꯅ ꯌꯥꯝ ꯋꯥꯔꯧꯏ꯫ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕ ꯑꯁꯦ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯇꯨꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯁꯨ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯔꯤꯒꯤꯁꯨ ꯅꯨꯃꯤꯠ ꯁꯨꯔꯛꯇꯨꯅ ꯅꯈꯣꯏꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯑꯗꯨ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯄꯦꯟꯗꯕꯒꯤ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯟꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯍꯥꯛꯅ ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯅꯪꯕꯨ ꯑꯣꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯈꯣꯏꯗ ꯗꯟꯗꯤ ꯄꯤꯒꯦ ꯇꯧꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯥꯝ ꯊꯨꯅ ꯅꯪꯅ ꯐꯥꯖꯤꯟꯗꯅ ꯊꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯊꯥꯗꯣꯔꯛꯑꯣ, ꯑꯩꯈꯣꯏ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ." ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯄꯤꯌꯥ ꯑꯗꯨ ꯖꯩꯅ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯌꯨꯝ ꯑꯗꯨꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯛꯁꯃꯤꯕꯨ ꯆꯦꯖꯦ ꯀꯣꯟꯁꯤꯜꯂꯒ ꯄꯤꯌꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕ ꯑꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯖꯤꯕ ꯑꯅꯤ ꯁꯨꯗꯦ꯫ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯀꯌꯥꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯝꯕ ꯃꯃꯥ ꯃꯄꯥ ꯃꯆꯜ ꯃꯅꯥꯎ ꯀꯌꯥꯁꯨ ꯂꯧꯅꯣꯝ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯕꯨꯡ ꯏꯄꯥꯁꯤꯡꯕꯨ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯍꯥꯞꯇꯨꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯈꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯍꯟꯗꯛꯇꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯀꯞꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯦꯛ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯅꯨꯄꯤ, ꯅꯪꯁꯨ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯀꯩꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯆꯩꯔꯤꯕ? ꯅꯨꯄꯤ ꯈꯔꯅ ꯐꯠꯇ꯭ꯔꯒ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯕꯗꯅꯥꯝ ꯄꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯐꯠꯇꯕ ꯇꯧꯕ ꯅꯨꯄꯤ ꯈꯔꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯆꯤꯡꯊꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯌꯥꯅꯤꯡꯗꯦ꯫ ꯑꯐꯕ ꯇꯧꯕ ꯅꯨꯄꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯂꯩꯔꯤꯕꯅꯤ." ꯖꯦꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯇꯥꯅ ꯃꯥꯒꯤ ꯐꯤꯖꯤ ꯑꯗꯨ ꯈꯔ ꯍꯥꯏꯒꯠꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯄꯤꯌꯥ, ꯖꯦꯛ ꯑꯃꯗꯤ ꯑꯅꯟ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯂꯩꯗ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯑꯁꯤꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯕꯅꯤꯅ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯄꯤꯕ ꯁꯛꯇꯤ ꯑꯗꯨꯅ ꯂꯦꯞꯄ ꯉꯝꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯂꯛꯁꯃꯤꯕꯨ ꯃꯈꯣꯔꯤ ꯃꯦꯠꯂꯒ ꯃꯁꯥꯗꯨ ꯇꯞꯅ ꯑꯁꯨꯝ ꯋꯥꯡꯈꯠꯄ ꯍꯦꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯗꯤ ꯂꯛꯁꯃꯤꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯖꯦꯛ, ꯑꯅꯟ, ꯂꯛꯁꯃꯤꯁꯤ ꯄꯨꯈꯤꯗꯧꯔꯦ." ꯑꯗꯨꯒ ꯂꯛꯁꯃꯤꯁꯨ ꯃꯁꯥꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯏꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯂꯣꯛ ꯈꯨꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯠ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯆꯥꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯂꯛꯁꯃꯤꯕꯨ ꯈꯪꯊꯥ ꯊꯥꯗꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯅꯟꯗ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯛꯁꯃꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯊꯥ ꯊꯥꯗꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯕꯥꯛꯇ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯃꯁꯥꯗ ꯎꯞꯂꯒ ꯑꯣꯏꯅ ꯌꯦꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥ ꯑꯃꯗꯤ ꯖꯦꯛ ꯑꯅꯤ ꯑꯗꯨ ꯂꯛꯁꯃꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯛꯁꯃꯤꯕꯨ ꯍꯧꯒꯠꯇꯣꯏꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯑꯅꯟꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯉꯝꯈꯤꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯃꯁꯥꯗꯣ ꯂꯩꯊꯣꯛ ꯂꯩꯁꯤꯟꯒ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯛꯁꯃꯤꯕꯨ ꯄꯤꯌꯥ ꯑꯃꯗꯤ ꯖꯦꯛ ꯑꯅꯤꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ
Lakshmidi mayadagi I yamna tholaktuna leiramle. Madu ubada Piya Lakshmibu kauraga mathong moiram khangnina pangkapta kaple. Aduga Zekso Lakshmibu gyan laknaba hotnari. Adugi mikup aduda thawai miren oiriba nupi aduna Anandbu soklaba matamda masado khangan handoraktuna masu makhada amuk taraktuna masado khangcha chathoklaga phaklangda yeisinkhirami. Madudagi Anandso Lakshmigi manakta amuk satlawna sensilae. Aduga Zekso Lakshmigi timbaldagi tholakliba I ado taithoktuna leiri. Adugi serek aduda nupi ado angakpa satra amaga loinera kana laura ami. Nupi aduna laurokliba khonjel ado tabada makhoi loina manasing ado minsinduna khangli. Sumna mikup kharagi matu nupi ado mafam adudagi mangkhirami. Nupi aduna makhoigi mamangdagi una mangkhiba matam aduda makhoisu akoibada kuying yingduna leinari. Asumna mikup kharagi matungda Lakshmi gyan laktuna makhoisu mafam adudagi halasi haiduna taunari. Adubu Lakshmi di gyan laklabasu THOIBI rel oiribi nupi aduna makhori aduda khupai sana mesinkhibana maram oiraga hauzik aruba phibamda leiri. Lakshmi gi ngaksamdo nupi adugi khusha maram tangairi aduga I asiba thangbusu horakli. Aduna Jek Lakshmi bo tapna kongkhalaga hairae. Piya nanga chatunane aikhoina thanamba gari ado laururu Lakshmi je sumaina sum tawraga pubadi ngamlaroi. Ananda aduda loribadi aikhoi anina sakringaida mafam asida kari tholakadabagi haibado tambangam banati. Aduna warabasu wana Zek nanga Lakshmi se thangmangam na bhodaro. Aduga aina Piya se masayamna sonjilabanida samduna puraage. Asumna Zek na Lakshmi bo phaina pamlaga thangatke haina tawrabe. Adubu karino khangdri tawriba maong asi Lakshmi gi masa se machi lengbo phongamdri. Matam adura Zek na hairae. Kaino Lakshmi gi masa se ngasidi aina thangatpade lairadana machi lengbo phongamdri. Matam aduda Anandsu Piya gi makhutto thadoklaga Lakshmi gi manakta changsilaktuna uisinduna leiriba Lakshmi gi mamit anido magi makhut aniduna tapna phaktoklaga yengi. Matam aduda Lakshmi gi mamit animak yengubadadi mamit animak I mukta ngaksang ngangsinduna leirami. Madu ubada Anand yamna chingnaba amaga loinana hairae. Jek Lakshmi do makara thanmo aduga nangsu aisu magi manaktagi khra lapna leisi. Matam aduda Zekna Anand kaino nangna haidubo hosibu mataw karamda Lakshmi se matomda hipanduna thamamgadawribano. Ananda Zek aina harisida to nang Lakshmi bo lebang makhaduda hipalaga thanamo. Makhoi anine sanariba wari ado Lakshmi masasu taribani aduga Piya su taribani. Aduna Piya de Lakshmi de yam kina yengduna leiri. Aduga Lakshmi de sanariba wari singa do tarabaso karimta haidabida mamito adum isinduna leiri. Matam aduda Zek Lakshmi bo ka adugi leimai aduda tapna hipthalami. Adubu Lakshmi su wahi amata di hairakti magi bilu anidagi pirangdi tapna sintharai. Zek so Lakshmi da nungaitani yengi aduga Ananda asumda hairae. Zek akoi hum chatlaga gari ado lawroji. Matam aduda Zek ado khangsaw sawgalae. Kaino Anand nang ngawrbo Lakshmi si matomda masida kamaina thanamse hairino. Phare Piya na bani hankro ai Lakshmi bu puduna kona halagi. Jek nang saukino aina harisida tawse aduga kaidongnungda Lakshmi bu matomda aikhoina ne hundoktuna thanamloi. Aigise changing makhala amani nang kona tamna sungkhanglakani. Anandgi wado taraga Zek makhatara ami. Anand nangi wado amada taba yadri hausi asuk luraba tanja asida Lakshmi matomda karamda thanamse hairibano. Khudung thiningai ni aikhoi mari pulap lak minaraga ne ma matomda thanamlabadi aikhoi se mi natren anidoge wari ado Piya adum tari aduga magi mami anidusto Lakshmi da mifam hongda yengduna leiri. Makhoi anina Lakshmi da yengthorakpa matamdadi Piya do Lakshmi gi manakta famlaga Lakshmi bu tapna kauduna leirami. Matam aduda Anand khonglai thuna sinduna Piya bu tap paiduna singthoke haina haiphet jinglubani. Adubu khangaudana
Lakshmido makhut chatlauna tingthuraktuna Piyagi oi thangba khudang adu tap pharai. Matam aduda Piyadi masado hanadagi kharaga kibani anan chensilakpagi sahumne. Aduga ikang khangauduna asibagumna mamit usinduna leiriba Lakshmi magi makhutuna tap pairakpa aduda tasengna madi mihun chengkat khiduna amuktang kana lawamlaga aduma wanthakre. Piyana wanthakiba adudade anansu Piyabu thange haiduna tawrubani. Adubu Lakshmi na Piyagi oi thangba khudang aduda khupai sena paisan khiduna leiramle. Madu ubada anan khonjan khara paurap na haire. Lakshmi kainu nangna Piyagi makhutubu aduk kana paisalidubo. Se thado. Tawriba patawdu ubada Zek masamaksu gyanmen itatadri. Aduna madi tumina adumak leptuna leiri. Aduga Lakshmi di Piyagi makhut adu thadokpagi mahutta magi masaromda Piyabu chingsinba haurakle. Tanjado yoroklabadudari ananda Zekbu kauduna haire. Zek nangsu lao Lakshmi gi makhutsa thadona batause. Zeksu aphinga phai oina chengsilaktuna Lakshmi na pairiba Piyagi makhut adu thadona ba hotnari. Matam aduda Lakshmi mamitu supang pangdana maithong adu momon tawre. Lakshmi ki yam kiningai oiraba matau aduda ananado haujikti bab tarakli. Madudi Lakshmi ki masada asiba nupi adugi thawai miren changkhre haiba. Aduna anana machinda kari karino khara murum sonba haura ami. Aduga Zekti Lakshmi ki masada asiba thawai mirel adu sangkhre haiba khangdabanina Lakshmi na maithongda momon tawrokpa aduda haira ami. Lakshmi nangbu ngarbo se Piyagi makhusi thaloba. Matam aduda anansu Piyabu tatna thamlaga masado khara jangsilaktuna Lakshmi gi laibak aduda mahakna soliba adu ahumla susu haina kamlammi. Matam aduda mamit usinduna leirambe Lakshmi ado mamit satpangai. Lakshmi na mamit khangpang pangthorokpa aduda Zeksu khangpe he khanguma khai haire. Lakshmi Piyagi makhusi thalo habine. Asamna tawnaringaida lepa leitaba pungja madi asum chakiduna numita ba haurakle. Aduga haujikti Lakshmi su hanaga manadri. Ngasaidagi di mana pairamba Piyagi makut adu hek thadokhibaga masado mathek thektuna leimaiduda ona thoina leiribase. Aduga Piyasu masado aroibida sonjille. Aduga yengbudasu yamna nungaitri. Masado soksinbanina milu aniduso ikongkomle. Aduga tufak tufai ichan chanduna masi ungduna leiri. Aduga nupa aniduso pura gyan mangli. Kari tawgodabano haiba khangdri. Anansu magi hijabi pumba thaduna Lakshmi gi masada changliba thawai mirin asi lauthoknaba phana kana hotnabani. Adubu karimata kanadri. Aduga Lakshmi su so hogalakte. Aduga Piyasu matomtani mangonda leiriba ado karigumba Lakshmi gi thawai mirel ado changduna leiriba thawai aduna hogalaktuna among tawhaningdaba kaya tawrokpasu yai. Aduna khudong thigadaba leirabasu Piyadi masa sonbanina Lakshmi gi manaktagi khara lapna lehanbani. Adubu somdana Lakshmi do tumina adumak leikhri. Lakshmi na koilengduna leimaida tharo onduna leiramlaga tumina amuk leikhibaduda Zekna Ananda tapna hairae. Anan Lakshmi se tumi leikhre. Anando Lakshmi na tumi leikhiba adudana heli amuke hena matha saba maramdi asiba thawai mirel aduna Lakshmi gi masada changduna leirabade mahaksu asiba thawai ado sida leiri haina khanglibani. Aduna Lakshmi na tumina leikhiba aduda haujikti thawai mirel ado kadaida leiramdoino haiba khangdri. Aduna Anan Lakshmi gi manakta sat changsilaga ngasagi adumaina Lakshmi gi mamit anido khara pangthoklaga amuk yenglammi. Adubu handakti Lakshmi gi mamit anido karisu tawramdri. Aduna Ananna Zekta sumna hairae. Zek Lakshmi se thanglaga purase haujiti mahakso masase yangyangani. Asumna Zekna Lakshmi bu thangduna puthora ame. Aduga Anansu Piyagi manakta sangsinge haina sat yenglei. Adubu Piyadi amuk leiramdri. Piya leiramdraba adudadi Ananadu Zekta amuk onsinduna hairae. Zek Piyadi Zekna kaino Piyadu da phamlaga leihobani. Samdana Piyadu koithi thiduna leiringaida Piyadi yum adugi yena kharomda matomta makhongadu tamna thangna chatli. Mana chatliba du kadaidano haibasu khangdi. Adubu
Makhongdudi thangba leplamdi. Numidangi matamga oibanina mambanasu loiri. Asumna Jeksu Lakshmibu pamambadagi waduduna tapna thamlaga. Anan, haujikti akhoi kandosige. Madugi tanza aduda nupi ama yena kharamdagi hikna kapagi khonjal ama tarapa hawrami. Aduga madugi sairak aduda Lakshmi su mamit adu tapna panglaga Jekta yenglai. Jeksu Lakshmi na mamit panglakpa aduda hangai. Lakshmi, tamna hawgatpa yabra yengsira. Asumna Lakshmi su tapna hawgalai. Aduga Jekna Lakshmi ki makut adu shamlaga. Ananga loinana makoi ahumdo haujikti tariba kapagi khonjal adugi maikei tamda changsilba horai. Matam aduda amama marak aduda mami sami tawduna nupi ama leimaida phamlaga lukthaduna kaptuna lerami. Matam aduda makoi ahumado kibana suloiri. Adubu anandi masado kharaga amuk sangsinduna hangai. Kanano nangbo? Matam aduda piyado anangi khonjal tabada masado sat aithoraktuna ananda khangkon konsilaktuna amuke hena kaplai. Matam aduda ananso kiboy kaiboy tawraga mangoda konsilaktuna kaplibi piyado inthoklaga makut aniduna piyagi lengsum aduda pairaga thata hanglai. Piya se kapkano kaino nangna tawsiba seba kapkano ba. Piya sumaya tawriba se karino menmanga amata tadi aduna ananda chejel konduna adum kapli. Madugi matung makhoi mari adu numidangi matam oige oijarasanu mayumdadi yognaba tawrase haiduna laami. Piyaga Lakshmi gadi makhungsing adu thanglaga chatpa phau uharaduna amuk phamlibani. Asum nangi haki matung makhoi gari adu manakta yaurakli. Aduna makhoi gari manung aduda kakhatuna famli. Asumna Jek gari adu thaudogi hek tawrakpaga magi gari gi seat ki maningda phamlibi piya amadi Lakshmi anida yenglai. Aduga anandi makhoi aniga manakta famlaga Jekta gari do thuna thaunabagidama hairami. Aduba Jekna mama edo leithuraktuna yenglakpa matamda makhoina phamliba gari seat adugi hek maningda leiriba aduda thawai miren oiribi nupi ado phamduna leirami. Matam aduda Jek ado sat hairai. Anan natungomda yengo. Anan so tungomda sat yenglai. Adubu anandi karimata leiba uramdi. Jek kathurage. Nupa aniduna sanareba warido taraga nupi anidudi momon tawri. Jek piya amadi Lakshmi anigi matawdo uraga yamna kiba phawri. Aduna thoge khalamba gari ado thauraga sakadaba phawba talai. Aduna ananda sumna hairai amo. Anan aina urisibu chumlibra. Jek aisu khangdi nangna uribado aidi karimata ude. Aduba Jekti gari start tawgadaba tasengna kiri. Asumna Jekna gari ado khara thauraga amuk lakpa matamda gan makhoina mafam asida ihan hana thunglakiba numit adudagi numidang matam aduda churakkiba nong amadi sitkiba akanba nungsitki sawm aduna maram oiraga teglakkiba achauba u pambi ado ngasisu adumak makhoina phawraga chakadawriba lambi aduda phairaga amuk tarami. Madu ubada yum yorani khanduna maka lamluraba maithong singado haujikti hanagumda awaba sakpam onduna amuk leikri. Aduna Jek upai leita gari ado sat khamlaga tumin phamduna leiri. Anandu sumangai maksu upai leiti. Aduga thawai mirel adudi masada tongan ba sakti amaga iroinaduna leibanina madi tawge haibata ngamlibani. Aduga miyoiba oina hingduna leiriba taibang chinchak sariba masada karigumba makhal amatagi sakti chendraba icham chamjaba makhoidadi karamna asiba thawai aduga lamba tawgani khanduna wakal phanayam khallabasu wakal thoktri. Aduna makoi upai leiti gari ado thanamlaga makungna hankiba tabari. Aduda hauji yamna luriba asi atai kari sunati Jekna uriba piyagi saktam amadi Lakshmi gi saktam asi mahakta singna hinadri. Aduna ananda asumna hairai. Anan hauji akhoi kaidawse habano. Jek aisu menman gamta tadri khongna chatlasi. Asumna makhoi mari ado garidagi amuk kumtharekli. Piyaga Lakshmi ga sukumtharekli. Adubu makhoi anigi hauji phawba oiriba phibam asida karisu tawraktri. Hauji uriba makhoi anigi sakpham asi chumlibra natraga lalibra haibadu khangdri.
Numidangi matam aduda makoyna masa solabi nupi anido puduna kyam yamna sangna satpa ngamdawriba satpa wari phamlaga leirasi haidabasu kamdawna amamambara aduda phamlaga leirani aduna lakpudi laklibani makoy mari adu adubu mangam sandraba khongthangsing aduna turuingarui tawna khongkap tapna tapna thanglaga chatliba lambi adubu kadomda karai tana sakadawriba haiba wakhande mari maktusu kanamta khandi matam aduda piyado asumna tapna tapna chatlambadagi amuk tusinkirami piyana tunsilakpa aduda ananso piyabu tapna hawgatlaga amuk makhada tapna chatnaba haireklami aduga Lakshmidi hauzik oiriba phibam asidadi makoygi maraktagi ama khudung thiba tarakpa matamda kari tawrabagi haina hangadabaso madugi thauna pumba yaudri tasingbagidi zegna uriba Lakshmi amadi piya anigi maithongdo mahak wakhalnani maramdi mi asina buki ni na yauna kirabadi achumna leiba mi sibau seranturan urai haibaduni asumna makoy yam wana phanayam dilaklabani adubu khangawdana zegna mukusamdana puribi Lakshmi adu khanglawlaura ami matam aduda makoy ahumsu sasat yengnarai adubu asiba thawai mirel aduna Lakshmi gi makhut adu paiduna chingduna puraga mafam adudagi nungsaki mang thana chatkirami matam aduda zeg Lakshmi bu kauraga lehawi ngasi gi de matang asida loijari haying amu makha amu puduna laksagi